Manipurda Meeyamgi lengak matam khara yeikthoktuna thamlaga president rule leirakpa tha manga mapung phakre. Bharatki manungda chawkhatpada mangjil thaba state oiba ngamdrabasu president rule haibadi center na subsinna lengak sasan masing khwaidagi yamna tawba state Manipurna oiri. Masigi maruiba maramdi laibak asida social, moral, legal, political amasung economic order ama thamnaba semliba Indian Constitution gi chana kanglon gi makhada Meeyamgi lengak sasan chathaba ngamdabadagini. Haibadi president rule thamba haibasi Constitution gi makhada state amana laibak ngakpa ngamlaktaba matamda thambani. Matang asida ningsingba yabadi Constitution gi matungina laibak ngakpa ngamdre haibasi kanana kamdauna lekpadage haibasini. Masidani state amagi governor gi report ki maruiba wafam laklibasi. Maramdi warep logodoriba center na khwaidagi thajaba office di governor gi office ni. State ta governor ama thamgadra natraga thamroidra thamlabadi miyamna khanba oigadra natraga ahapa oigadra haibasi constitution sembagi body oikiba constituent assembly da kupna khanakiba wafam ni. Khanaraba matungda miyamgi mihut nataba ahapa miyoi amana governor ohenaba wafam di yanaki. Governor na center amasung state anigi samnahanaba thong oibaga loinana tokhai taningbagi ihul namthanaba honagadabani haibasi constituent assembly da thamkiba maru oiba wafamni. Governor gi maru oiba thogdang ani lei madudi ahanbada state amagi makok oina thabak tawba ani subada state amada center gi agent oina thabak tawba haibasini. Center amasung state ani pau phawdok phawjin tawnaba haibasi magi maru oiba thabakni. Aduna center state anigi khal kaidana thambada mahaki thogdang chawi. Asiguma thogdang asi pangthokpada state sarkar gi wa tadana mathandagi apamba thabak tawwa yabagi pangal leiribasi maruina central government na mahakpu happanani. Aduna mahak hapada state ki chief minister tanaba yanaba constitution gi article 155 semdoknaba sarkariya commissioner akanma mot piki. Governor gi pangal asi matang kharadadi president gi hena kanbasu yawi. Haibadi mahaki aningba apambala thabak tawbagi pangal khara lei madu presidenta leite pangal sing adugi manungda maruiba kharadi assembly da pass tawba bill namchinduna thamba chief minister hapagi matang president rule thambaga mari leinaba report thaba amasung constitution gi special provision oiriba article 371A 371C 371E amasung 371 na singbani. Matam mamada Manipur Legislative Assembly na pass tokiba Protection of Manipur People's Bill gi matangda governor na pangal asi sizinaki. Law onba ngamkide. Manipur ga mari lainaba Article 371C gi makada mahaki akanaba pangal lay. Adubu punamak oidinasu governor haibasi Meeyamgi mihunna khanba natte ahapani. Aduna mahakpo habliba adugi miyeng khada mahak thabak tawwa tabani. Haibadi doctrine of pleasure gi makhada mahak mathok tawbani. Aduna president gi apambagi makhada thabak pangthokpa tabani. Karigumba matamda Meeyamgi apambaga mahak amasung mahakpo habiba adugi apambaga mungnarakpa matamda kanana lumna lawgadage haiba wahang asi hangdaba yarakte. Paukhum hairagadi masana mahakpo habiba adugi wafamna hena lumba tabani. Manipurda president rule thamlaba matungda irang namthaduna ingtapa state ama ohennabani haiduna nongmai khuju khulai phabana mangda thamduna nakal animaki khulai kanna phagatli masida michang mikhai naiba mongda thabak tawi haina nungai taba phongdokpadi leitaba natte masigi mathakta singyagi lawmi singna law ubada athingba pihandanaba wakat sing hanjin thangatuna waru nongju thoklaba matamda flying squad sengkhre. Amaromda kusengi manba irang asina maram oiduna mayum makai thadoktuna lanjenerabasing sahi asigi aroiba phawda mayumda sanganduna khunda laita hangani haina laukthokki. Masigi mathakta mamangagi matamda president rule hek thambaga Imphal sahargi akoibada eviction tawbagi thabak handaksu chathari. Meeyamgi yaifanaba thabak sing pangthokpani haina lawbatai adubu Meeyamna khwaidagi pamba constitution piba ningtamna chathok chasin tawbada apanba piriba asi lokthokpadadi mai pakpa ngamdabagum tawi. Mitop khandokpa NRC chanhanba ain kaina drug lalonba thingba singtam thong manana sawkhat handuna punna hingminabana chingba Meeyamna pamliba sing adugi matangdadi thabak paikhatpa udri paikhatlakpasu yari. Meeyamgi apamba hogjimakidi thunganba ngamdri masida mahaki maral karino mahaki maral laiti haina lawba yai maramdi mahakpo habliba adugi phawroi yengduna mahak thabak tawba tabani
मरमदी गवर्नर हाइबसी हेक्टर लौथोकपा याबगी लंबी लई अमरोमदा मियांगी मिहुति मधु नत्ते मखोगी पांगलदी मियामदगी लाकपनी अदुना मिहुतसिंगा मियामदा हकथेंगना अकाउंटेबल ओई गवर्नर दी हकथेंगना अकाउंटेबल ओइब्रा